ꯑꯍꯥꯟꯕ MMS collection ꯃꯤꯡ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯥꯎ ꯇꯝꯃꯤꯟꯅꯔꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯗꯅꯕ ꯏꯔꯥꯟꯅ ꯌꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ US ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯔꯤꯖꯟ ꯀꯌꯥꯃꯔꯣꯝꯗ ꯌꯨꯀ꯭ꯔꯦꯟꯅ ꯔꯤꯐꯥꯏꯅꯔꯤ ꯑꯃ ꯌꯥꯎꯅ ꯇꯥꯔꯒꯦꯠ ꯀꯌꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯟꯁꯤꯡ ꯍꯥꯟꯅꯕ ꯆꯤꯟꯖꯥꯛ ꯏꯁꯤꯡ ꯃꯊꯧ ꯇꯥꯗꯕ ꯂꯝꯕꯤ ꯁꯤꯖꯤꯟꯅꯔꯤ ꯏꯔꯥꯟ ꯕ꯭ꯂꯣꯀꯦꯠ ꯊꯨꯒꯥꯏꯕ ꯖꯍꯥꯖ US ꯑꯦꯌꯔꯀ꯭ꯔꯥꯐꯅ ꯃꯤꯁꯥꯏꯜ kapkhre ꯂꯦꯕꯥꯟꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯪꯁꯤꯟꯅ ꯏꯖꯔꯦꯜꯅ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯀꯥꯁꯜ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ 20 ꯇꯣꯟ ꯆꯍꯨꯝꯒ ꯃꯥꯟꯅꯕ ꯐꯣꯔꯁꯀ ꯂꯣꯏꯅꯅ USꯒꯤ ꯃꯊꯛꯇ ꯃꯦꯇꯤꯌꯔ ꯄꯣꯈꯥꯏꯈ꯭ꯔꯦ ꯇꯨꯔꯤꯁ ꯆꯥꯝ 94 ꯄꯨꯕ ꯄꯥꯏꯔꯦꯠ ꯄꯥꯔꯇꯤ ꯕꯣꯠ ꯇꯔꯀꯤꯗ ꯂꯨꯞꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯔ ꯄꯥꯏꯗꯅꯕ ꯏꯔꯥꯟꯅ ꯌꯥꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ US ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯝꯅ ꯀꯟꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯣꯜ ꯑꯃ ꯇꯦꯍꯔꯥꯟꯗ ꯃꯍꯥꯛꯅ ꯊꯥꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯒ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨꯅ ꯃꯍꯥꯛꯅ ꯏꯔꯥꯟꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁ ꯗꯦꯚꯦꯂꯞ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯒꯥꯔꯦꯟꯇꯤꯁꯤꯡ ꯐꯪꯂꯦ ꯍꯥꯏꯈ꯭ꯔꯦ ꯇ꯭ꯔꯝꯞꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯋꯥꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯏꯔꯥꯟꯒ ꯈꯟꯅꯒꯗꯕ ꯑꯆꯧꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯗ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁ ꯑꯃꯁꯨꯡ ꯑꯦꯟꯁꯤꯌꯁ ꯃꯦꯗꯤꯌꯥ ꯑꯥꯎꯠꯂꯦꯠꯁꯤꯡꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯐꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯕ ꯈꯨꯗꯛꯇ ꯃꯌꯦꯛ ꯁꯦꯡꯗꯦ ꯇ꯭ꯔꯝꯞꯅ ꯀꯔꯤꯒꯨꯝꯕ ꯗꯤꯜ ꯑꯃꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕꯁꯤꯡꯗꯤ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯁꯥꯕꯗꯒꯤ ꯂꯦꯞꯄ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨꯃꯛ ꯍꯟꯅ ꯍꯥꯡꯗꯣꯛꯄ ꯌꯥꯎꯔꯤ ꯍꯥꯏꯈꯤ ꯑꯩꯍꯥꯛꯅ ꯄꯥꯝꯂꯤꯕ ꯒꯥꯔꯦꯟꯇꯤ ꯑꯗꯨꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯏꯔꯥꯟꯅ ꯁꯥꯔꯔꯣꯏ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯃꯗꯨꯗ ꯌꯥꯔꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯊꯥꯡꯖꯒꯤ ꯅꯨꯃꯤꯗꯥꯡꯗ ꯇ꯭ꯔꯝꯞꯀꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯔꯥ ꯇ꯭ꯔꯝꯞꯀ ꯃꯥꯒꯤ ꯐꯣꯛꯁ ꯅ꯭ꯌꯨꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯕ꯭ꯔꯣꯗꯀꯥꯁꯠ ꯇꯧꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯇꯦꯍꯔꯥꯟꯅ ꯃꯃꯥꯡꯗ ꯆꯤꯡꯅꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ ꯑꯃꯁꯨꯡ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝꯁꯤꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯊꯣꯛꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯨꯝꯕ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯊꯕꯛ ꯆꯠꯊꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯣꯖꯟ ꯑꯦꯁꯦꯠꯁꯤꯡꯗ ꯂꯩꯔꯤꯕ $19 ꯕꯤꯂꯤꯌꯟ ꯊꯥꯗꯣꯛꯄ ꯑꯗꯨ ꯃꯈꯣꯏꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯏꯔꯥꯟꯅ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯟꯅꯕꯒꯤꯗꯃꯛ ꯃꯊꯧ ꯇꯥꯔꯤꯕ ꯏꯔꯥꯟꯒꯤ ꯑꯦꯟꯔꯤꯆ ꯌꯨꯔꯦꯅꯤꯌꯝ ꯃꯥꯡꯍꯟꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕꯅꯤ ꯍꯥꯏꯈꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯃꯁꯤꯗ ꯂꯦꯕꯔꯅ ꯁꯣꯏꯗꯅ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯅ ꯇꯦꯍꯔꯥꯟꯅ ꯑꯀꯟꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ US ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯃꯥꯡꯗ ꯃꯈꯣꯏ ꯗꯤꯜ ꯑꯃ ꯇꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯈꯤꯕꯗꯨ ꯇ꯭ꯔꯝꯞꯅ ꯐꯣꯛꯁ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯅꯍꯥꯛꯅ ꯃꯤꯂꯤꯇꯔꯤꯒꯤ ꯊꯕꯛ ꯆꯠꯊꯕꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯈꯤ ꯑꯩꯍꯥꯛ ꯍꯥꯊꯨ ꯈꯛ ꯇꯧꯔꯣꯏ ꯇꯞꯅ ꯑꯃꯁꯨꯡ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯩꯍꯥꯛꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯀꯔꯤ ꯄꯥꯝꯃꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯪꯗꯕꯒꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏ ꯆꯠꯄ ꯇꯥꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯇꯥꯔꯕꯗꯤ ꯋꯥꯁꯤꯡꯇꯟꯅ ꯂꯥꯟ ꯑꯗꯨ ꯑꯃꯨꯛ ꯍꯧꯅꯕꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯂꯩ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯦꯁꯤꯌꯥ ꯗꯤꯐꯦꯟꯁ ꯁꯃꯤꯠ ꯑꯃꯗ ꯄꯦꯟꯇꯥꯒꯣꯟ ꯆꯤꯐ ꯄꯤꯇꯦ ꯍꯦꯛꯁꯦꯟ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯩ ꯏꯔꯥꯟ ꯕ꯭ꯂꯣꯀꯦꯠ ꯊꯨꯒꯥꯏꯕ ꯖꯍꯥꯖꯇ US ꯑꯦꯌꯔꯀ꯭ꯔꯥꯐꯅ ꯃꯤꯁꯥꯏꯜ ꯀꯥꯞꯈ꯭ꯔꯦ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝ ꯑꯃꯗ ꯆꯪꯅꯕ ꯍꯣꯠꯅꯕ ꯒꯝꯕꯤꯌꯥ ꯐ꯭ꯂꯦꯒ ꯀꯥꯔꯒꯣ ꯖꯍꯥꯖ ꯑꯃ ꯃꯗꯨꯒꯤ ꯏꯟꯖꯤꯟ ꯔꯨꯝꯗ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯃꯗꯨ ꯊꯧꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇ US ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯤꯗꯜ ꯏꯁꯠ ꯂꯝꯗꯝꯒꯤ USꯀꯤ ꯊꯕꯛ ꯌꯦꯡꯁꯤꯜꯂꯤꯕ ꯐꯣꯔꯁ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ ꯁꯦꯟꯀꯣꯝꯅ ꯋꯥꯔꯅꯤꯡ 10 ꯍꯦꯟꯅ ꯇꯧꯔꯕ ꯐꯥꯎꯕꯗ MV ꯂꯤꯌꯟ ꯁ꯭ꯇꯥꯔꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯕꯒꯤ ꯃꯇꯨꯡ ꯃꯦ 18ꯗ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯈꯤ ꯂꯤꯌꯟ ꯁ꯭ꯇꯥꯔꯒꯤ ꯀ꯭ꯔꯨ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯗꯕꯗꯒꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯔꯨꯝ ꯑꯗꯨꯗ ꯐꯦꯌꯔ ꯃꯤꯁꯥꯏꯜ ꯑꯃ ꯀꯥꯞꯁꯤꯟꯗꯨꯅ ꯖꯍꯥꯖ ꯑꯗꯨ US ꯑꯦꯌꯔꯀ꯭ꯔꯥꯐ ꯑꯃꯅ ꯊꯕꯛ ꯁꯤꯖꯤꯟꯅꯅꯕ ꯌꯥꯍꯟꯈꯤꯗꯕꯅꯤ ꯖꯍꯥꯖ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯏꯔꯥꯟꯗ ꯆꯠꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯑꯦꯛꯁ ꯁꯦꯠꯀꯣꯝꯅ ꯍꯥꯏꯈꯤ ꯏꯔꯥꯟꯒ ꯁꯤꯁꯐꯥꯌꯔ ꯑꯃ ꯆꯠꯅꯗꯨꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯕ꯭ꯂꯣꯀꯦꯠ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯅꯕ US ꯐꯣꯔꯁꯁꯤꯡꯅ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯖꯍꯥꯖ 5 ꯊꯧꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯖꯍꯥꯖ 113 ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯁꯦꯟꯀꯣꯝꯅ ꯍꯥꯏꯈꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯜ ꯑꯃꯁꯨꯡ ꯒ꯭ꯌꯥꯁꯀꯤꯗꯃꯛ ꯃꯔꯨꯑꯣꯏꯕ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯏꯁꯤꯡ ꯂꯝꯕꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯐꯥꯎꯗꯨꯅ ꯆꯠꯄ ꯇ꯭ꯔꯥꯐꯤꯛ ꯄꯨꯝꯅꯃꯛ ꯏꯔꯥꯟꯒ ꯊꯤꯡꯈꯤꯕꯒ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅꯁꯨ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯕ꯭ꯂꯣꯀꯦꯠ ꯆꯠꯊꯔꯛꯈꯤꯕꯅꯤ ꯂꯦꯕꯥꯟꯒꯤ ꯃꯅꯨꯡ ꯌꯥꯝꯅ ꯆꯪꯁꯤꯟꯅ ꯏꯖꯔꯦꯜꯅ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯀꯥꯁꯜ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯆꯍꯤ 13 ꯍꯦꯟꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜ ꯇ꯭ꯔꯨꯞꯁꯤꯡꯅ ꯂꯦꯕꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯆꯪꯁꯤꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯥꯊꯪꯗ ꯂꯩꯕ ꯀ꯭ꯔꯨꯁꯦꯗꯦꯕꯤꯜ ꯀꯥꯁꯜ ꯑꯃ ꯂꯩꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯤꯡꯗꯣꯜ ꯑꯃ ꯈꯨꯗꯨꯝ ꯆꯜꯂꯦ ꯍꯥꯏꯅ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯏꯖꯔꯦꯜꯒꯤ ꯇ꯭ꯔꯨꯞꯁꯤꯡꯅ ꯂꯝꯃꯤꯠ ꯇꯨꯝꯃꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕ ꯈꯣꯡꯁꯤꯗ ꯍꯦꯖꯕꯣꯂꯥ ꯃꯦꯝꯕꯔꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗ ꯌꯥꯝꯅ
kanna kapnakiba amasung nongthak attack singi nimit mangani gi matung Navtia city manakta leba Beaufort Castle adu kudum chankibani March engan bedagi hokiba khwaidagi nongna Israel Hezbollah lana sida masi Israel gi damak achoba mai pakpa mani Israel 1948 sengi matung gi lan tongna duna lakliba Israel amsung Lebanon Washington hakthina wari sanaba infam je pangthoki April 3 ki matung dagi mamingi oiba ceasefire ama leraba phawbada jo Israel gi ete du chathari kibani Israel army ki RB wangalo abisai adraji na Israel ki troops na kasala dugi mapan de khong na chapa uba photo ga ama ek sathagala ki Israel ki troops na 1982 kasal adu kudum chankre amasung 2000 na makhoida Lebanon dagi handoktriba phawba madu paiki Israel military na Beaufort Ridge amasung hena kha thangda Suzuki Valley da Hezbollah infrastructure thuganda ba amasung Israeli micham sing de hakthina de kian bale hendana pandana mikhalni mo operation ma chathaki haina statement Israeli military na haki karima mathok tab de operation adu Israel army ne hena pathok chathungna ba thorang tawri haina statement adu na haki Lebanon gi kha thang da khuda mlabdam da khundai be mi puna mapam adu thautan chatkine ba amasung hana si mong khoi oiram balitani turengi wa be troops sing thajilagani warning tawdana mikhani mo de Israel Lebanon da makhoi gi operations pakthok chawthon ki Hezbollah ina kadai khudak mod phongdolok palai natraga Lebanese government gi su Israel wa pamati matanda karingba amata phongdok patawji ngomkhoi manakta leiba khanu chu thangba bayada town gi manung da leiba marak ba teng amasung Israeli troops target tawduna Hezbollah nanga dang namidang etek ani tawki hagi hauki pani mikhain da Navtia manakta turengi hek awang da leiba town kyamarum amasung maruiba kasal adu da Israeli troops makhoi ga khuthongna khre haina group aduna haki Israel troops mathakta amasung awang thangba town singda makhoin da khambangam da fiber optic drone sing sin da na Hezbollah na hadak sayam khada Israel buning ba kahen khre Russia ge region kyamarum da Ukraine refinery ama yauna target kya de attacking sathara khre Ukraine infrastructure da sathaba attack campaign hengatuna Russia ge region kyam da industrial target singauna drone sing attack sathara kene Russian authorities na phungdokre Hoki bisaying na sang na Ukraine attacking to kraba oil refinery kaya marum leiba Volga River da leiba Saratov region da attack sa tharaki hain governor Roman ka Basar Ginda telegram da nongmajin nimita haiki attacking to the civil infrastructure ajuda ma te kai thokre makhoi na gara nambidang sartok oil refinery da attack to khre haina UK military na haiki atu Russia na kudum chambe te mang da leiba Zaporizhia nuclear power plant attack to ki haiba Russia na marase ki badu yakidi Ukraine na Russia sing hana ba chinja ising mathau ta da lami sijenari Ukraine na land Russia gi mayok de lami sing mohta machine sing sina dona lan thina ba hingalali matamam de lan asi khwadi hena tamthi ba lan pham sin lan thina ba yaw ke commander sing aduna hojikti front line de gi lamna screen sing gi khutang de attack sing adu command tawdi makhoi na lan thina ba sing adu da trip sing gi mangjin thadan chat pa gi mohta screen sing live stream sing amasung drone sing sijina kre CNA gi report amagi matung ina lanpham da supna gi UK gi lami ama phawba khongda dana Russian position sing da target of operation of the supna explosive hablaba robot camera changi attack sing adu control center sing da gi remote and operation machine sing adu guide tawga kokthak ta parba reconnaissance drone sing da gi monitor tawri matang kuina lami gi awat pa laisilakpa amasung nongchup ta gi makha ta tengmang pirakadra habigi tambangam da maingona da UK na unmanned system sijina ba yamna thuna pakthok chawthuan ki hojiki wena di matang asida pau loisenjari tabiri basingbu ukahna nurukjari